ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯀꯔꯤ ꯃꯣꯔꯥ ꯀꯔꯤ ꯃꯔꯣꯏ ꯅꯥꯄꯥꯛꯄꯤ ꯕꯣꯔꯥꯅꯦ ꯅꯥꯀꯨꯞꯄꯤꯕ ꯑꯗꯨꯒ ꯌꯦꯔꯨꯝ ꯕꯣꯔꯥꯅꯦ ꯑꯂꯨ ꯁꯣꯡꯅꯦ ꯑꯗꯨꯒ ꯁꯤꯅ ꯎꯇꯤ ꯑꯁꯪꯕꯅꯦ ꯑꯗꯣ ꯎꯇꯤ ꯑꯁꯪꯕ ꯃꯥꯏ ꯐꯤꯕꯝꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯃꯆꯨꯁꯦ ꯁꯪꯍꯧꯗ꯭ꯔꯦ ꯀꯩꯅꯣ ꯍꯋꯥꯏ ꯈꯔ ꯊꯥꯛꯆꯜꯂꯨꯕ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯍꯥꯎꯔꯅꯤ ꯑꯁ ꯃꯣꯔꯣꯛꯁꯦ ꯍꯣꯏ ꯃꯌꯥꯝ ꯆꯤꯛꯀꯦ ꯀꯩꯊꯦꯜꯗ ꯂꯩꯔꯨꯏꯅꯦ ꯑꯗꯣ ꯄꯨꯡꯁꯦ ꯁꯤ ꯂꯩꯔ ꯑꯃꯨꯛ ꯍꯟꯅꯤꯡꯉꯥꯏꯗ ꯄꯨꯡꯁꯦ ꯌꯧꯈꯔꯦ 12 ꯌꯧꯈꯔꯦ ꯄꯨꯡ 1 ꯃꯤꯅꯤꯠ 19 ꯆꯠꯂꯦ ꯊꯦꯡꯉꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯔꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟꯁꯦ ꯅꯝꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯑꯗꯣ ꯆꯥꯕ ꯍꯧꯔꯁꯦ ꯏꯟꯖꯥꯡꯗꯣ ꯀꯩꯅꯣ ꯎꯇꯤ ꯊꯣꯡꯕ ꯍꯥꯏꯗꯣ ꯑꯩ ꯉꯁꯥꯏ ꯆꯥꯅꯤꯡ ꯂꯩ ꯑꯣꯀꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯦ ꯉꯥꯎꯁꯨ ꯍꯥꯎꯋꯦ ꯁꯤ ꯂꯩꯔꯤꯉꯩꯗ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯨꯛꯕꯥꯡ ꯇꯧꯗꯣꯏ ꯈꯪꯉꯝꯗꯦ ꯂꯧꯒ ꯁ꯭ꯄꯣꯔꯠꯁꯨ ꯀꯥ ꯍꯦꯟꯅ ꯇꯧꯗ꯭ꯔꯦꯕ ꯚꯤꯗꯤꯑꯣ ꯅꯝꯃꯛ ꯌꯥꯕꯅꯤꯅ ꯀ꯭ꯂꯥꯁ 10 ꯀꯔꯤ ꯄꯩꯈꯥ ꯊꯥꯕꯩ ꯆꯤꯆꯦ ꯗꯗꯥ ꯍꯣꯏꯒꯤ ꯊꯥꯕꯩ ꯑꯩꯈꯣꯏ ꯀ꯭ꯂꯕꯈꯩꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯧꯍꯧꯗꯕꯅꯤꯅ ꯑꯗꯣ ꯅꯣꯡ ꯋꯥꯠꯂꯤꯉꯩꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯅꯤ ꯀꯩꯅꯣ ꯊꯥꯕꯜ ꯇꯧꯁꯤꯜꯂꯒ ꯃꯣꯔꯣꯛ ꯕꯣꯔꯥ ꯌꯥꯎꯔꯝꯃꯦ ꯃꯊꯪ ꯊꯥꯏ ꯃꯣꯔꯣꯛꯅꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯅꯦ ꯑꯗꯨꯒ ꯈꯥꯃꯦꯟꯅꯦ ꯁꯥꯔꯦ ꯊꯥꯏꯌꯦ 이냥 하는 것도 बाहुबली थालीꯗꯣ ꯑꯃ ꯆꯥꯅ ꯌꯥꯝ ꯊꯤꯅ ꯍꯥꯞꯄꯩꯗꯣ ꯑꯗꯨꯁꯨ ꯆꯥꯒꯗꯕꯅꯤ ꯃꯃꯥꯏꯗ ꯆꯠꯄ
ꯃꯣꯔꯣꯛ ꯊꯦꯡꯅꯗꯕꯩ ꯈꯪꯗꯦ ꯑꯗꯨꯝ ꯃꯣꯔꯣꯛꯇꯤ ꯊꯦꯡꯅꯗꯕꯩ ꯈꯪꯗꯦ ꯀꯩꯕ ꯕꯣꯔꯥꯗ ꯃꯣꯔꯣꯛ ꯌꯥꯎꯕꯗꯤ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯣ ꯃꯣꯔꯣꯛꯇꯤ ꯆꯤꯛꯄꯩ ꯁꯥꯕ ꯃꯣꯔꯣꯛ ꯇꯣꯉꯥꯟꯅ ꯆꯤꯛꯄꯩ ꯑꯍꯝꯅ ꯑꯂꯨ ꯕꯣꯔꯥ ꯃꯥꯜꯂꯣ ꯑꯗꯨꯒ ꯑꯗꯨ ꯌꯥꯎꯔꯛꯇꯦ ꯃꯣꯔꯣꯛ ꯅꯠꯇ ꯃꯥꯜꯂꯦ Ito cuma cembahan dapat sakto ting ting sis yang lo gak itu betul ya đi trong phạm nào không nhìn phải là ta tôn là ha ôi như này ꯑꯩꯗꯤꯀꯣ ꯃꯆꯨ ꯊꯥꯕ ꯌꯥꯏ ꯑꯩꯗꯤ puta lah 아이고 뭐야 라면이 응? 이거 뭐야 안 해야지 카멘 브라니 빵 카멘 마 아무 상으로 상으로 또 저도 닭이면 소리 그냥 나오래 야, 뭐라 얼마나 흔히 하면 찍는지나. 야브라. 이게 뭐 사야? 그 소리 찍지. 야브라. 몇 달에? 아니야. 에이씨.
spicy sang mình được. Một cú duyên xả một xả. Siêu thôi. Cái chuyện này pretty good so mà vậy à. Mình là muốn ngày ngoài anh quan đó mà nhiều chúng có một cái thì là cái đi xong rồi đại thịnh rồi anh quan đó là nào ấy tụi mình mà chỉ giảm thế nào ấy alu sống nè moroi bora nè alu nè aduga morocco aduga chỉ cái này không lo chém bora nè uti tông đấy cái uti tông hơn đấy awai khang này là uti giá trị khang này bớt chậm em thắc với quả đó ý rồi em sao khang là hay làm thùng tôi đi nào đó cái gì bé cái áo anh sĩ tụi mình quay video chỉ vụ alu rồi tụi mình quay video chỉ vụ lười biếng bên không có cái gì nào luôn xem được mình 이번에 비디오실 로이 바위 비디오부터 아코니 이거는 다 같이 미안나 아코이 아직 깨용은 싶어요. 땡기요도 좀 해도 미안 서포트 미안나 아코이 이제 밤부터기 요번에 미안도 아코이 하나 다 같이도 하원시 미안도 아코이 비디오제 과 미안도 또는 방원이 사인 방원이도 난 사비오 하원시 이제 동아시디 마타 누슨 자게 Tem vídeo. Bye bye. Bye bye.